ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯅ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯣꯏꯕꯒꯤ 59 ꯁꯨꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯃꯜ ꯈꯪꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯕ ꯅꯍꯥꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯒꯚꯔꯅꯔ A.K. ꯕꯂꯥꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ amade advances in multidisciplinary sciences in engineering habisida numit ni chathagadaba international conference imphal da pangthokre khurumjari ISTV gi pau ming tabiri bisingbu taram nokjari hoji pau sandon pijari Manipur na mapung phaba state oibagi 59 rak suba thoram governor A.K. Bhalana sarukiyatuna pangthokre Constitution ngaktuna lamdam asida tangdu laitaba nungsi chanabagi mari henna chesinaba nahasingna hotna haningi haina Governor A.K. Bhalana apil tawkhre mapung oiba thoram Manipur lengakna sinduna First Manipur Rifles ke parade ground da pangthokhi thoram aduda nipan suba Manipur Rifles ke commandant Madhuni Maina parade commander oiduna Manipur da deploy tawba paramilitary force state police amadi MR gi tongan ba contingent kungani thoina saruk yaba ceremonial parade governor na salami okhi thoramaduda MLA Singh Chief Secretary Punit Kumar Goel DGP Rajiv Singh tongan ba security agency gi makok thongba official Singh amade civil amasung police ki official kayana saruk yakhi thorunga mari leinana Manipur gi governor na certificate of commendation Manipur government ki IT department amasung Certificate of Appreciation DC Jiribam Krishna Kumar Hanagi DC Thaubal Hana Kamai DC Kakching Rohit Anand DC None Sarat Chandra Arojuda Khushinaki Thoramadu da Governor A.K. Bhalana Manipur gi 59 suba statehood degi thoram asida India gi Prime Minister Narendra Modi na miyamda yaipa paujel pirakli haiba wafam tamladuna Manipur na India da tinkibasti democracy bu hena masak thokna amade laibak bu hena mapangal kanba ohenna ba mityang da tinkibani mapung phaba state ama oiraba matungda miyamgi hak amade amata oibagi lichingda democracy bu hena wahan thok leiba punsi mahing amada hingduna lakli lamdam asida ing tappa amade amata oibagi liching purakna honabada mipung khudimakna thaudang lomina ba changi leibak asibu hena phaba maikaida chingduna pugi hairabade naha singi thaudang chawe Manipur ngasi phawda sana khonaba amasung culture gi lamda purakliba mingchatsing chawthok chaningai nei state asibu hena phaba thakta pukhatna na ba honabada miyam punna saruk yaminasi constitution gi value khangna lamdam asida tangdu laitaba amasung nungsi chanana leiminna bagi mari asi hena chesin minana ba maru oina naha singna khona haningi haiki Focused attention is being given to infrastructure development, healthcare, education, connectivity, livelihoods, and digital governance to ensure inclusive and balanced growth across all regions of the state. Peace and security remain essential for sustained progress. The coordinated efforts of the civil administration, state forces, central security forces, and community leaders continue to focus on maintaining law and order, fostering dialogue, and rebuilding trust. The government remains firmly committed to upholding constitutional values, the rule of law, and the dignity of every citizen. Honorable Prime Minister, in his message, while saluting sisters and brothers of Manipur for their remarkable courage and unwavering faith in peace and progress, has assured Centre's full and steadfast support to strengthen Manipur's development trajectory. एक बार फिर मैं राज्य स्थापना दिवस के इस गौरवपूर्ण अवसर पर मणिपुर के लोगों को अपनी हार्दिक शुभकामनाएं और बधाई देता हूं। निंगसिंगबे याबदी मनिंग मखा तमना लेजरंबा मणिपुर लिसिंग मचमापन निफुगा मापन गी अक्टोबर गी तांग तरागा मंगादा इंडिया की फिबान नुंगदा तिंदुना पार्ट सी स्टेट ओइना लेरखरबा मतुंगदा लिसिंग मचमापल हुबुडानी थोइगी जनवरी गी तांग कुनगा माथोइदा मपुंग फाबा स्टेट अमा ओइरखिबनी Manipur state wo degamari leinana Manipur gi governor Ajay Kumar Bhalana Kangla gi nongpok torbanda India gi machu ahung gi phiral chingkhat kre
Flag Foundation of India ki sponsor Makhada Manipur government amadi Assam Rifles na sinduna pangthokkiba thoram aduda Manipur ki Governor Ajay Kumar Bhela, Manipur ki Chief Secretary Dr. Puneet Kumar Goyal, Manipur Police ki DGP Rajiv Singh, Inspector General Assam Rifles South Major General Rubrub Singh, Imphal West ki DC Mayanglambam Rajkumar na chingba official kaya na saruk yaki. Thauramadu ka mari lainana Inspector General Assam Rifles South Major General Rubrub Singh na Manipur statehood day numit asida India ki machu ahungi phiral lamdam asida chingkhatuna paihanba se singthaningai oiba pungpham ama oi leibak asikhak natana Indian Army ki mingchat purakpada lamdam asinasu achauba thodang loduna lakle Indian Army amasung Central Forces singna Gallantry Award lamdam asiki lanmi kayana phangbangam kre Flag Foundation of India na India ki machu ahungi phiral lamdam asida chingkhatna bagi khalakpabu thagatli haiki. We have got the largest number of officers per capita from the state of Manipur in the Indian Army. All our soldiers in the Army and other CAPF have done such a credible job. Some of the highest number of gallantry awards have been won by the soldiers from the Manipur state. What better way to recognize on this occasion to install a monumental flag, and for that purpose I take this opportunity to thank the Flag Foundation of India for selecting this as a venue, Manipur state as a venue for installing its 200th flag. Thank you very much. Jai Hind, Jai Bharat. Manipur ki statehood day mari laina na Indian Red Cross Society Manipur State Branch amasung Mayol Energy Solution na sinduna awareness kam blood donation pangthokre iroi semba chingchin da leiba Mayol Energy Solution ki office complex ta State Blood Transfusion Council gi makhada RIMS ki Department of Transfusion Medicine ga khusham naduna pangthokpa blood donation amasung awareness aduda Mayol Energy Solution gi volunteer sing na EPK Blood donation adu kamari laina na Mayol Energy Solution gi Managing Director Yumnam Devjit na ngasi Manipur na mapung phaba state oikiba numit asiga mari laina na ireibak iramdam nungsiba ki wakalon nauhongna na ningsingba amade leibak asigi aikoina kari tawpham thoi haiba ngasi gi numit asida ningsing minaba amade khangminaba changi haike ngasi akhoi ki statehood day gi numit sida khoina akhoi gi team young leadership ki team na organize toraga mayol akhoi pulap ngasi blood donation gi program am khoi pakha chari sidai sida khoina mayam da pining ba message si statehood day gi sida akhoi sai sai ka thok chaba adai di leba ki damakta adai ni miyam gi damakta akhoi na kari kana ba pibanga mi haiba gi wakhan je amuka chingchanba sigi keno sida team sida khoina organize tok jabni Indian Red Cross Society Manipur State Branch ki General Secretary Athokpam Nabachandra na blood donation asi IRCS Manipur State Branch ki oina chahi asigi ahanba voluntary blood donation ne apunba mishing ki chada amagi igi unit ahenba leitaba yadaba lei adubo voluntary blood donor singna piriba e unit asina hairiba masing asi shuna thamba ngamde masi awareness watpa amasung e pibada akiba laiba e pining daba asina chingba maram singna oi e pibana hakjangda soande henadum kanaba pi haiba khangminaba tangai fade piriba e asi hakjangda yaujaba ahenba e ki chang adudagi khara khaktani anaba amagi e watpa yaurakpada aikoina donor singdagi ngaibagi mahutta aigi imung manungdagi blood group manaba singdagi e piba yai haiba khangminaba changi haiki mayam aware oidaba blood donation tawbagi kaino se khoi ki ba leiba donate tawning daba haitare ko aigi family gi darkar leire hagasu aigi family members sing sina tawbai ai hai si khalanga su khanga ga su tawning daba kaino ma dum leiba ko mayam se khoi da red cross leibani natraga any helping hand leibani any xyz group khoi gi donation gi tawba kaidoba mayam sing sida haira loire hai bagi wakhan na leiba duna e donation tawda kaimda kaiba leite akhoi gi se group ka yam negative oiba rise negative oibaga phangre khotre kaina ga yam la ebako adu aigi family member da soina manaba group adum leigane ebako aduna adugum si pi ba aina ep khida ka sumta akai ba leite ai aduna hena kanaba mayam am leiko awareness level su khar name ba haitare mayam da ki bagi kaino ma sum leiba adu si kitang handa han ba awareness level je khara kangkhat han ba darkar lein khal
Advances in multidisciplinary sciences in engineering haibasida numit humni chathagadaba malemgi oiba conference lising ani kungataruk Manipur Technical University na University asige Department of Basic Sciences ka kusamnaduna pangthokre Tayal da laiba University asige AIC auditorium da pangthokiba thorum aduda Professor Yoshinori Asakawa, Professor Madan Mohan Tripathi, Professor Maroslav Lajan Novakovic, Professor Y. Rohan, Dr. Sandeep Rasmini Kant, Professor Manoj Kumar Bhatt, amadi Manipur Technical University BC, Professor W. Chan Babu na chingbana, Thauram Mapu Singh oina sarukyaki. Thauram ka mari lainana conference asigi manung channa khanagadaba hiram singh yauba lairik amasu release tauke. Conference asigi matangda convener Dr. Angom Devdatta Manina, Conference asigi maruiba pandamde sciences amadi engineering gi marakta lairiba ahoba sing karamna mention gani haibadu khanabane sciences and engineering da malem gi oina chatnariba anauba wakalon sing kari kari lei haiba khangdokpaga loinana technology gi oiba wakalon sing pusinduna anauba research findings sing puthokna ba honabane Physics, Chemistry, Math, amade Biology ki subjects sing asi punsinduna engineering da matau karam na punsinba yagada ki haibadu conference asida khanagani haiki. Chatnariba world da sanariba no ideas kayam karamba ji yamna nauri duga technological innovation innovative ideas ma'am se amaina punsilaga yam afaba research ama oiba yagadagi na khanbagi objectives na mang da thamaga masi conference sinjarapani adu conference ki main theme se physics su chemistry su biology su maths su or physics da nanostructure modeling environmental remediation chemistry da medicinal and aromatic plants biology da biotechnology science da emerging trends in mathematics da emerging trends in mathematics si ma'am se punjalaga engineering da kari application to ya ge do koina khangna bagi damakta khangna bagi pandam da masigi conference koi sinjabe manipur ki context ani manipur context as a whole northeast amadi apun ba world da kari kari anoba to ya ge have do koi thidok chana bhai tar sinjaba conference mo hoide Singzamay Police Station ki manung chanba oinam thingal dagi oinam ningol thoibi kaubi chahiyum budra mangarom surabi nupi ama masagi kangkhada chingnaningai oiba mawong da siram khiba adugi matangda ngarang numidang laikai gi club maira paibi amade imung manung ki mioi sing saruk yaduna mifam ama pangthuk laba matung JSC ama semkhre Mifam aduda laikhidrabagi manau nupina tamthiba mihat mipun gi thaudo asi matungda amuhan na thoktanaba mihat asida chenaba mioi adu sibagi cherak piba pami haiki maira paibi gi maikai dagi su misi asida chenaba mioi ngakpi pham thokte phongdoknake JSC gi maikai dagi mifam aduda lobo warep kaya lauthokibaga loinana misi asida chenaba mioi mapunsi chuppagi oina laikai dagi tanthokpagi phirep laure hairi Lali Thursday Tang Kungani Toy, Tin Pung Amadagina, Tin Pung Ahum Pawa, Irekai, Miam Hupna, Miat Asiki, Asumba Misak, Utopio, Haiba, Wakat Wipamama, for community hall Asida, Pamba, Haiduna, Asiki, Warrior number Marisuda, Luxure, Aduga Mangasu with the Lord Batina, Laliba, Irekai, Tara, Super Kundinaba, Lang Kungamanga, Sunday, January, Pung Ahuma Kaida, JSC. Any progress labor information galuna the kai kundinabda the kai anaki chu koresada chinaba the kai miam humna kundinaba sima pung phan duna hena edo yage hena chekin no yade chekin gedaba singdo adu gintang khanaba haiduna koi ngasi resolution sima chmai lojare Delhi Police amadi Manipur Police ke apun bakangbu amana interstate ke gari huran ba racket ama thugai ki bagaloinana gari taruk phagat pangam kre Delhi Police ke crime branch Manipur Police amadi CRPF ki kangbu amana yairipok ta ki Muhammad Juma Khan ko bamioi ama phagat bagaloinana huran duna purakpa gari taruk Churachandpur amadi Imphal West ki mafam singdagi phagat pangam ke gari singadu mari leina ba police station singda khushinaragani hairi Lagriba January Kungataruk, Lisingani Kungataruk, India ki Republic Day numit asige ayuk pung mga dagi, numidang wairam pung mga pauba, sorepa Manipurna total shutdown lauthokle haire. Total shutdown asina pau loisang singge thabak sing analayang amadi anayaki loisang sing mayho langpo ki thabak singda total shutdown asina konsiloi.
नुमित असिदा वेश्या लमदम कश्मीर खालिस्तान अमदे मणिपुर यावना कौरकपा टोटल शटडाउन बॉयकॉट जनरल स्ट्राइक न चिंबदसु सोरेपाना सौगतकनी हाइरे लोन थिंख्रब लुप असिगी सेक्रेटरी पब्लिसिटी एंड ऑर्गेनाइजेशन MC याइफबी की चेरोल अमदा इंडिया न पांथोकलिबा रिपब्लिक डे की थौरम असि मणिपुर अमदी वेश्या लमदम की मियामना यावफम थोकते मनिंग तंबलेबाक अमा ओइना लेजरंबा मणिपुर बु इंडिया न हेक लौशिन खिबगा मरैबाक पुनुक्सीजबा इंडिया द पुल्लबदी मालेमदगी कंगलेचा फुरुप पुनमक मुतख्रगनी हाइना लाइरिक लाइसु निंगथिना हाइरबा बुआरी की लिगलम मुन्न खंगलब मियोइसिंगना इंडिया दा पुनिंगदबदगी इहौ चथबा होरखे मणिपुर दा खुंदामिनरिबा मचिन मनाव ओइरिबा फुरुपुमनमक अमना अमबु इकाई खुमनना चौखट मिननबा निंग तंबा मानब खुनाई अमगी मखादा अखोई पुन्ना निंग तमना हिंगमिनबा हाइबसी अखोई पुमनमकी पांदम ओइमिनसी लमदम असिदा हिंगमिनरिबा चिंगमी तमी इचिल इनाव मसेल खाइबुंग ताना हंदुना नुंगसिना हंदबा ई मसेल हाना हलिबा अखोइबु वहालिबा से इंडिया लेंगा किदे अपाम्बने अखोई मियाम द चथरिबा थोंगसिंग असि खंगमिनरबा थेंगना मिनरबा अखोई मियाम न इंडिया की रिपब्लिक डे यावफम थोकते हाइरे हौजी पाउगी मरथना अतेनबा ब्रेक अमतंग लोमिनसी मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Alda betamo Sige yumse next Pm-Istv na checksin na laksilaga thamgrabani ne Dada nang se juhar habaga amta kidrabo Asumna mayam na machalbo ngapshan dugum masige yumasibu asoyangan kokadabagi next Pm-Istv na ngapseli next Pm-Istv jor habati ngaptokna na basembani German technology sina bana concrete katokna tinaba matamda kapamul amuk hena hengaladli #Pm-Istv strength is in the way honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक मतुंगदा मुकन तराम नौकचरी मखाताबा पाउदा यूनाइटेड मणिपुरी एसोसिएशन आसाम उमा All Assam Manipur Maitai Artists Association अपुनबा इमा मैरापाइबी आसाम अमदे मणिपुर अपुनबा येलहोमी लुका खुशम नदुना आसाम द खुंदारिबा येलहोमी मैतै सिंगी ऑटोनोमस काउंसिल अम थमनबा मैतै सिंगबु ST लिस्ट चलहनगदबनी हाइदुना यामलब मियामना पीस रैली अम चटख्रे ngasi पीस रैली अदुदा सरुक याकिबा मणिपुर अपुनबा येलहोमी लुकी प्रेसिडेंट नीलधज चिंगसुबमना हाइकिबदा नॉर्थ ईस्ट इंडिया द लैरिबा मंगोलोइड फुरुप सिंग अयाम्बा ST लिस्ट चली अदुगा असेंग येलहोमी ओइबा मिटैना करीगी ST लिस्ट चंद्रिबनो लोइनाना आसाम गवर्नमेंट मणिपुरी सिंग ऑटोनोमस काउंसिल अमा पिबिद्रिबा फावबा अकनबा खोंजंग चंगसिनबदा अचौबा थौदांग लौगनी हाइके 19th century methods na 21st century ge angang lamjing lamtak pa wagani angang sing matam ga chunana lamjing lamtak na ba ahongba purakpa mathau tagani haina Christu Jayanti Academy Bangalore ki Professor Dr. Jonas Richard na hairi waphamasi Don Bosco Institution gi chathariba oja singi Professional Development Program ga mari laina na phongdokhibane Don Bosco Langjing amasung Don Bosco Higher Secondary School Chingmairong dagi oja marbudra mapalom na saruk yaduna Don Bosco Church Campus sangakpham da ngarang dagi horaga numit nini pangthokpa Professional Development Program loishin baki thoram da Principal and Rector of Don Bosco Higher Secondary School Chingmairong Father Hans Ignatius saruk yake Dr. Jonas Richard na makataraduna oja singna leijaba ihai puthoklega takpirabadi mahairoi sing hena phanba ngamgani Don Bosco Institution singna quality learning value based education amasung holistic character formation na chingba kudong chaba sing phangalibasi mahairoi singi laibuk phabane masina kunga shuba century asida mathau taba machak mahairoi singna phangba ngamhangani haike
Dear teachers, I'm happy that I could play, though there are many speakers, I'm happy to be part of as one of the speakers for these programs. And I'm happy and I'm inspired by the way that you are already managing your classes and your institutions, and impressed by your committed effort to the institution and to the students. Please continue to grow, continue to work on the student development. Definitely, when a teacher gives his or her best, the institution will develop. I deeply appreciate the Salesian fathers, especially the principal, Father Hans Ignas, and the other fathers who are here, and so that their motivation and guidance is helping the teachers. I'm happy the students are lucky to study in a Don Bosco schools like this. Manipur ki ahan ba oina UGC na approve tauraba architects interior design khaktagi oina tamnana ba international school design tampham ama ngasi dagi maitram da leiba RISS college campus ta nauna hangdokre thoramatuda Manipur Architect Forum gi president Git Kumar Nepram, Manipur Architects Forum gi hanagi president Joy Chandra Aribam amade Narmada Yumnam na atoiba mithung sing oike International School of Design gi director Alet Sapamna Manipur da Mahiroi singna architect interior design tampham leitabagi khudong chadaba kaya matam sangna mayok na duna lakli INSD na Manipur gi ahan ba oina hangdokliba school asina thawai yawba naha kaya architect tamnabagi khudong chadaba mayok narambadu ko halagane masina Manipur gi wangmada architect interior design tamnaba honabada sel kaya changlamba du leiraroi maramasna class 10 amasung 12 amade graduate loiraba Mahiroi singna professional line asida changduna makoi na pamjaba tongan ba course sing tamba phanglagani haiki Koina Manipur da hamba hobo oina interior designer firm gi khatang oina tawjabane ko INSD has lots of other courses like fashion design yauri textile ko jewelry design photography UI UX animation haina samaina courses mayam leiri but horak bagi oina koina interior design an hojabane INSD gi oina khudong chawaji mapan da chatpa haibasi expenditure ama leire yum da gi lapna leiba yum da mi leitaba ma chathokradi ma yum da mi mu lehordiba ana yarak pada khudong cha da mayam thengnariba student mayam na adu gi duma loi solve oirani ma mayum da leina sida tamba yaragani ko first thing second thing paisa factor ko paisa factor ada leiba haisi leiba chaba chatpa and comparatively throughout India ko akoi gi course INSD da piriba fees range se comparatively mana hongi mayam atai leiba company mayam sidagi takpi tambi wei oja si ekhoi gi 5-6 years experience leiraba architects no takadini Nupi lalda choba thodang lokibi ima longjam Rajani laikhidabagi Guntraгаtaruk suba kumon thoram ngasi Nupilal Memorial Association Manipur na sinduna Tera Bazar da leba association asigi head office ta pangthokre ima Rajani gi photo da haikalekat tamduna pangthokhiba thoram aduda association asigi steering committee gi secretary Longjamba Maitei Netaji na lising chamapan kuntraga mapan dagi lising amaga chamapan nifuga mathoi phawda thokiba Nupilal gi thodok singda Laikidraba ima Rajanina Mangkidanaba Aiba oina thamduna Lairik oina lising chamapan marifugi ahanba Nupilal thoramda matam adugi chief minister Resangkai Singna phongki mahakna thambiramba Aiba Lairik asidagi yumpham oiduna ngasi phawba Nupilanda yumpham oiba drama su pangthoktuna lakri haiba wafam sing phongdoki Ima aduna thambiramba wari likun kaya do aduna marum oira ngasi phawda nainariba wari singasi mangidana moidamta adugumba ima adu nisingjabagi marum chabra haidana koina khanjaba do adu mai tawdana koi tangai phadana koina ngasi gi khunai asita ima adugi nisingjaba thorum adutta natana nupilana ji mangidana moidamta haina koina khanjaba sinja langjaba adugumba thorumi adugumba nupilana nising thorum lona na koina ima adugi laikidabagi kuntaga taru super thorum se koina ngasi pilan memorial association de masai leiba ki irang leibana koina pikna akogi bangthok saba thorum dia National Education Policy NEP 2020 lakpagaloina na hogalakliba Mahiroi singda anoba makhal ki takpi tambiba matamda malem gi thakta khang haibagaloina na Mahiroi sing adubu takpi tambigadoriba oja singbusu NEP na piriba jana kanglon amade honglakliba anoba teaching method sing asi sungsoi soidana khangjin haijinba tangai fade haina SCRT kaikol koirengai Imphal East Diet ki principal Pramorani haubam na haikre wafamasi
asi Nambol Khajiri Maning Lekaida Greenland School Hangdokpagi Thoram da Haikibani. Thoram Aduda Greenland School gi Chairman Salam Buddha Chandra, Caretaker Chairperson Nambol Municipal Council CH Basanta Amadi, Lamdam Aduki Masak Naiba Mioy Kayana Sorgyaki. Principal Pramorani Haubam Namaka Taraduna, Pigliba Angang Singasida, Oja Singna Mayek Shengna Amade, Wakal Tana Takpi Tambiba Matamda, Apapa Kunai Ama Soidana Ohenbangam Gane. Hauzik Malemgi Oina Takpi Tambibada Honglikliba Asida, Equishu, Maduda Yokshin Anoba Makalgi Takpi Tambibada, Mangjil Tana Honase, Manipur School Masing Hengalakli Apabaki Kudamni Haiki. Parents की suggestion है बसे suggestion से complain नहीं है ना कोई न लोग भी आते ओजा है बसे पंगलों तो लोग सिंह बिगनो मरी मताना है ना पाई इनाउ लुपीगी इचन लुपीगी कुरागी इनेगी दूनगी लकाईगी मैं आप दो yes if they are well trained and very qualified already लाखों पियो NEP National Education Policy 2020 से लाख पता की education system से mamai ama hong hai ba khoi Manipur da the listening na hana hoba speaking reading and writing have steps hai oja sing follow to hon bio ba Taubal district ki Khangabok talaiba ke M Blooming Higher Secondary School gi Kuntagani palak suba mapokumon thorunga loinana mahiroi singda chahi gi manama thumpi bagi thoram pangthokre thoramadu da Hairok Assembly Constituency ki MLA Thauchom Radhishyamna Chief Guest School gi founder cum chairman KH Mentor Mangang Amadi Council of Higher Secondary School Manipur gi chairman Takhelambam Ajit Bosem gi secretary S Jitralal School asiki principal Dr KH Roman Kumar na chingbana sarugyaki Thoramatuda Mahiroi Singna Tongan Tonganba Natki Oiba Thorum Kayaso Pangthokpaga Loinana Board Amasung Council na Loba Examination Singda School Asigi Mai Purakiba Mahiroi Singda Achamba Khudol Sing Tamduna Pungning Thogatke Thoramatuda MLA Dr. Thauchom Radhishyamna School Haibasi Angang Singi Nungaiba Mapam Ama Ohenba Matautai Angang Singna School Kaning Dribagi Maram Oja Singna School Management Committee na Amadi Mama Mapa Singna Thidokadabani Haiba Wapam Sing Thamki Angang haibasi apet palekong gumbani, angang singdi punsi haibasi karino kangdribani, makoy bu semning ba oyaning ba mawong da oja singna amadi, mama mapa singna sembigadabani, makoy bu ningtina ngakpi senbiraga apabat tungi yumbi amamam oyna pakwana minasi haiki. Swami Vivekananda Haramne, Akanba Matik Magun Laiba, Apava Tinting Law Jati, Yama Sem Garagadi, Madura Lumi Singdo. Education BBO hai adu ngasi akoi gi Manipur da tongan ba government amadi private school gi institution singna apaba mati magun laiba jati ama adu ma bharat ki jati ma amadi Manipur gi khunai ma sem na honam da asauba dai ta kayama role kayam logi adu manung da ngasi oza menjor agi maru Taragatare Suba Assam Rifles na DSA Chandel, KSA Chandel Amadi Chakpikarong Sub-Divisional Sporting Association ga Khusham Naduna Chahi Taret Tagi Humbudra Manga Paubugi Manungda Laiba Miyoi Singna Saruk Yaba Ahanba Manipur Border Trial Run 1.0 Pangthokre Kilometer Taragamari, Kilometer Nipan Amadi Kilometer Mangagi Makal Ahum Thokna Chen Kiba Lamjel Adugi Manamathum Pibagi Thoramda Kunganipan Suba Sector Assam Rifles ki DIG Brigadier Pranab Prason na Chingbana Sarugyaki Thoram Atuda Natki Oiba Jagoi Ishegi Thoram Kyasu Utki Makok Mathang Taraba Singda Manamathum Sing Yantoki Loislak pada maruay bapaw amukan na pijari. Manipur na mapung paba state oy bagi yang kay gamangarag suba thoram pangthokre. Constitution ki mamal khangna lamdam asida tangdu leitaba madi nungsi chana bagi mari henna chesna na banaha singna thaudang lohani haina Governor A.K. Bhalana appeal tawkre. Amade advances in multidisciplinary sciences in engineering haibasida numit humni chathagadaba international conference in Paldapang Thokre.
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ISTV ꯅ ꯄꯤꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ